Nakal amaromda helping our people everywhere houdokkhiba chahi ama mapung pharakpagi numit ka mari leinana ngasi Mayang Imphal Bazar multi-purpose hall free anti-rabies vaccination program ama Pangthokkhre. Imphal West District ki State Veterinary and Animal Husbandry ki makada pangthokliba vaccination program aduga mari leinana hall ki President Bizendra Kumar nahai awa ana tarba singi mateng kharada oirabasu pangnabagi dama wakhalon Manaba miyoi sing punsilaga hop haina mingtuan ba lupasi siam kibani lupasina awana taraba kayagi yum da satuna angama mating kaya pangkiba laikre loinana yurang asida lupasina tongan ba mafamda hangliba relief camp amadi khulngag liba singda angama tengbang pikre masigi makha chatharapoina hauji yumda yokpa hui amadi haudong sing rabies leinadagi ngakthoknaba checksin thorang lokhatpoina free anti-rabies vaccination program asi pangthokpani haina mahangna phongdokhi vaccination program aduda haudong 13 amadi hui 312 da anti-rabies vaccine kapkhi hairi